Chandrababu macha ningol ahum phanglaba matungda macha nupa ama phanglammi. Ningol ahumgi matungda nupa ama phangjabanina macha nupa bu yamlu na chana thamlammi. Lau ingkhol lan thum marang kaina leiba Chandrababu ningol ahum thajaraba matungda nongma macha nupa kauduna hairammi. Ibungo Ranjit, babana nangbu chawna ba yoglakpada karim walhanlakpot nate. Sel thum haire nangna hairingai pirimi. Adubu hujikti nang chawsalaklabanina babana kallingai sida nangsu thabak macha ama tawdana nasagi khongpham da lefawradi phai haina khalli babadi. Hoi baba, babana haibado ai yai kari thabak su haino baba hairo. Ibungo, hujik ki oina di nang babagi office ta chatsi. Babana tawriba business se karino haina mamutta na khangkho. Adugi matungda baba nanga chanaba thabak ama nongonda sinage. Hoi baba, phare adudi hayengdagi aisu babaga loina na office ta chattuna thabak ingkha singdo tamchanba haurage. Mathang numitta Ranjit mapabungga loina na office ta chattuna thabak thauram singdo yengjanba haurami. Matang asida Ranjit ki mabai atonba Ranjit ki manakta changlaklammi. Ranjit, kari laino ngasi nangna office ta ka lagli sibu. Nate nangbu Mobile Legend haira PUBG haira kaino adu sanabaga kaurabo nangbu. Natraga net ka loikraba yatlo. Haha, nate da ibai. Babana aibu office ki thabak ingkha singse khara tamjallu hai aduna laglimi. Kharani thabak thauram singse haijanlaga babaga loina na sumina ba haurani. Ranjit ki wado tabada chingkhai mathamoida akiba ama phaurammi. Ranjit, thabak bu kaino hayeng kona tamlasu yabadubu koiru silaw. Hol da Gokulga Balaga gi anauba film ama kafauri yengu silaw. Asing bairo ibai, nungai ni ne adudi. Ado babana yara oine saurakani. Karim khallunu nang babado ai ngangnage karim toroi chasilaw. Chingkhai masenupabu moithem tawduna thabak mafamdagi cinema yengba purammi. Mathang numitta Chingkhai Ranjit ki mabai ahanga mabai yaimaga kauduna wari sanarammi. Tado ikubok se kari khalliba khangdre. Machanupa sono siga thabak ka takpidana asuk chawkrabo office se machanupa siga sinakhi dore. Ranjit na office se pukradi akhoidi kari kang phaduna lehausi hairo. Chingkhai nang karim khallunu. Ranjit pu akhoina mahi manai khara pithaklaga ngahollaga loire kaino. Sonoga khara chubane panga khara pangjabane nang karim khallunu. Nabani karim kok sabirunu madugi thabakto engonda loina sinaro. Ai tauge Ranjit to. Aina adum haina ngahon gani haida thabak tilairana mapa phawba kawkhidromi. Noibani ikuboki lanthum mayamdo akhoi ahum da yenaradi mi amamamda karor kya tai haido khotlu amta. Tadona mu hena advance ni haise. Hoida akhoi su karor pati oidro banina khara haraude hairo natro. Mathang numitta Ranjit mapabungi office ta chatpada mapabungna haukhiba numit ki maramda hanglammi. Ibungo, kedauba yawre ngarang nang yam nganna thabaktagi hankhriduna. Yengu ibungo, thabak haibase matam piba mathau tai. Nangna thabakta matam piringai thabaktuna nangonda sel piraktoimi haibase kaunu ko. Baba, ngarang do ai ibai ton na holda anauba film ama kafauri yenglusi haibaduda aisu yengningdana chathure baba. Ranjit ki wado tabada Chandrababu mayanupa sigi wakallon se mawong amani haibado haiphet khanglaklammi. Adubu Chandrababu machanupa da wa amata nganglamdana mafam adudai thoki. Mahakna thokraba matungda Ranjit ki mabai yaima Ranjit ki manakta changlaklammi. Ranjit, aina tababu office nangna pudore haine achumbaro. Hoi ibai, babasu ahal oisalakpasida thabak ingkha singse haijallaga babagi mahut sillo haire adugi asum tamjanbanida ibai. Yera seran turan noi babasisu antokpani. Nangbu hujik thabak subagi matamro. Hujikti thakna chana ngawgadaba matamsida thabak suna leiradi na punsidubu pakhangoi bagi nungai baka haido kaida phangdorige. Natte aina haidi thabakti mi amada suhalasu karim akaiba leipo nate. Pakhang punsi haibasidi amuk halaklaroi haibanida. Ranjit ki mabai yaimana Ranjit ta hairiba singdo Chandrababu nakan amadagi loina tarammi.
Ibungo Bimol, Kedoba Yauragene, Nangdi Sida Karam Haina. Baba, sum koirak panida kok samandana. Kedoba Yauragene Ibungo, Karigi Kok Sari no ne. Sum taubani baba, business ama hauge tauba, sel khara konadabadagi kok samandana asum thoklak pani. Baba na kitang mating pangbiradi yam phagani haina. Ngai khon he, Ibungo Nangbu Karani Mamang data Karino business ama haugani haina lupa lak ani laukidaine. Aduna Kedoraba. Adugi business to baba mut khare. Baba na Kanglei duni, hujiki matamdadi lak anina karim tauba konade haido. Ai budi chada thaktrasu karim natte baba. Sunita do khara nungaina lejasanu haina sum hona banida. Chandra Babu Mayanupa Yaimagi, Mabuk Chelu daba amadi mihau karambado hotrong hona urami. Hoi, pare Ibungo. Ai accountant da hairamge. Nang na chatpa matamda sale do mangondagi hek puko. Hoi baba yam nungai zare. Ado ai thabak ama chatkadaba lei. Ithonda chatpado nungai do mande baba. Ranjit chu aiga loina na ngahak chatminaruge baba. Ibungo, Ranjit ti pukhranu. Mak thabak ingkha singse mamutta na khangsanu. Chawkraba office se mathantana poraktoi hujiktagi khangjan bana phai. Bimol Makuboki wado tabada ikai mandana wa amata nganglamdana mafam adude chatkhare. Numit adugi numidangda mayam chak chanabai phamnaba matamda Ranjit leitabado ubada Chandra Babu Ranjit ki mamada hanglammi. Hey mama, Ibungo dubu kadaino ne. Numidangi chak sidi akhoi pulap chaminasi haina haiba natro. Haima, Ibungo di hujik phawba thabak tigi halaktri ne. Aidi moi bana thabak pitharam limani haina khalli. Hey, kai wano nang ngangli dubu. Ibungo di ngasai sanda wairamdana hankrabani ne. Asuk thiengla phawba kadaida leiri yatno mana. Matang asida Ranjit yu tingkhatana ngauna mayumda halaklami. Mama mapa ubada wa machet amata ngangamdana Ranjit magi kada tuminna changkhre. Ranjit ki mataudo ubada Chandra Babu ahingdudadi machanupada Karim haidre. Mathang numitta Ranjit na tum hogalakpada Chandra Babu machanupada haukiba ahingi maramda hanglammi. Baba, ngarang ahingi tamag aibu amuk tangakpiu. Matungdagi ay amukhanna adugumba aranba thabak tawzararoi. Yu thakpase sel mangbata natana hakchang sumangli haiba khangna ibai ahanna kitang thauaina thakchalubadai nahan babana leibiba mobile ahanbadusu manghaure baba. Chandra Babu machanupagi wado tabada mayanupa singse machanupabu manghandagi kanna honari haibase Kanglei. Ibungo, yu haibase hidak amagumbani. Adubu chang henna thakchaladi hidaktagi hu oli haibase khangadabani. Yu thakpadei sel thum hakchang mangbata natana yung phawba kainarini haibase kaunuko. Aduga nangna khangadaba amana akoina chariba thakliba pochei asina hakchang soholli hakchang manghalli aina khangba taradi adugumba tinjakto kedaunungda charoidabani ko. Hoi baba, matungdagi ay amukhanna asigumba aranba thabak tawzararoi baba. Ranjit asi hairamlaga thabakta kakhre. Mahakna office yaubada mabai ahumak Ranjit pungaiduna office ta leirammi. Ranjit, nangdi noi babana haiba khudingmak angang macha tawna yana leire haine. Nate nangbu hujik pakhang oiringai sida koige langge di leitana hanuba tawna thabak suna leirage hairo. Noi babana sel aduk pairaga nang kari darkar taage haba thabak subagi. Chummine tado nangna hairido. Hey Ranjit, kana po nate koi rusilaw. Thabak kado kona surasu yai aduna maru nate. Ado sel di khara yapsallu ko. Kaino haidi akhoi kauthok-tana sel ka amata yaurakte. Mabai singduna Ranjit ta hairiba singdo Chandra Babu nakan amadagi tuminna taduna leirammi. Hey, loisallo yare. Ichanupa se khara pangjai haina noi mayam changna ngahollagi hairo. Noi ahumna ichanupa sida chak thindana tauriba singdo ai loina khangi. Aina di noi se iyanupani ichaga amatani haina karim ngangbidaba. Noi di khara tauna henjalaktana ichanupa sibau mangangi haina khallaklene. Nate da baba, akhoi di Ranjit da thabaki maramda sumtak pirambani. Baba na lana khallamane. Hey bungo, noi ahum ne aina lathi paina tandringai da thuna yang na cheloro.
natradi mawong yam charoidori khangu aduga ibungo nangsu asigumba natai chadaba mising se nabai oirasu kedaunungda sungtin tinanu khangaba asum tauduna Ranjit mama mapa amadi ahal lamanna haiba inbadagi office ado mana puduna punchi nungai na hinglammi aduga mabai ahumdi mihau karamba amadi ahenba pamlubadagi makuboki office da thabak macha amamam sujaramba adusu makubokna tanthokpirakpadagi makokta makhut happa natana atei karimu pai leramde